Dheeraj Singh Kumja Lisingani Kulhumdoige Mityeng Chingsinnafam Oiragadaba Asian player Taraga Mathoi Khangatpada Yaore FC Goa gi chahi kunganithoi suraba goalkeeper Dheeraj Singh Moirang Thembu anoba sahi asida miyam gi Mityeng Chingsinnafam Oiragadaba singtharaba player Taraga Mathoi Asian Football Federation AFC na Khangatpada Yaukre Dheeraj asi haujik sathariba Lisingani kunithoi kulhumdoi Indian Super League ISL gi anisuba season gi damak FC Goa gi first choice goalkeeper oire mahakna haujik phawbada clean sheet mari register tawkhiduna mangarak register tawkhraba ATK Mohan Bagan gi Bisal Ket ki hek mathangda laikhe AFC website na Dheeraj ki maramda hai India ge setup ta kayarakhana yaukhraba Manipur gi goalkeeper asina Kumja Lisingani kulumdoi gi mahaki maruoiba objective singi manungda amade international debut da Mityeng thamlibasina oiri haina phongdokhe Dheeraj na hojik phawbada India under 17 amade under 23 gi damak sanakhre hairiba matam asida chahi 30 suraba Gurpreet Singh Sandhuna senior team gi goalkeeper oire club ki level da FC Goa da sangkhibasina Dheeraj ke career da hena masek mangal thokpai badu oikhe madugi mamangda mahakna sahi anirom ATK Mohan Bagan ge bench ta phamduna laikhe Dheeraj na mahaki team FC Goa na Kumja Lisingani kunmathoi kunganithoi da makoi gi AFC Champions League ta ahan boy na changba ngamkhiba duna mahake masek mangal hengatkhi amade group stage ta khwaidagi phaboi na sep kunga taruk tawkhiduna Mityeng Chingsinnafam oikhe mahakpu season ge AFC Champions League team gi damak khankhi amade panthung asi yoba ahanba Indian player su oire AFC na khangatkraba topa Asian player kharagi manungda garangkol Yaore handakta loision kiba FIFA World Cup ta Argentina gi mayokta sanakiba match aduge aroiba minute ta khudong saba phangduna Australian call na substitute oina sangkhe match adu ani da draw satkhe atopa mana Zidane Iqbal ne mahakase Manchester United ke promising young star singi marakta ama oire Iqbal na UEFA Champions League ta ahan boy na saruk yaki adubo Premier League ta sanaba ahan ba Iraqi player ama oinaba Mityeng thamle Asian Football Federation AFC na khangatkraba player taramathoi adude Hareb Abdullah UAE amade Sabab Al Ahale Jeong San bin Korea Republic amade Grasshoppers Won Hayok Yo Korea Republic amade Busan I Park Zidane Iqbal Iraq amade Manchester United Al Ahly Sayat Manehe IR Iran amade Hallu City Musab Al Juwair Saudi Arabia amade Al Hilal Yukinari Sugawara Japan amade AZ Al Kamar Ibrahim Khalil Yuldoseb Uzbekistan amade Pari NN Pratama Arhan Indonesia amade Tokyo Verde Garangkol Australia amade Newcastle United amasung Dheeraj Singh Moirang Them India amade FC Goa ne Madhya Pradesh ta miya marakta mahiroi tarukna miyoi ama tana tanaraga thangna yanduna hatkre Madhya Pradesh ta masagi chahi kunganithoi suraba college mahiroi amabu miyoi tarukna bike tongduna tanaraklaga miya marakta thangna thenduna hatkre haina official report amagi matungina phongdokle victim adu hospital da pukhatuna laikanraba matungda laikhidre thogdok adu senari ba nupa macha taruk adusu phare makoi sing adugi manungda ani amade class 9 tamliba mahiroi ne yamna thamoi sokningai oiraba thogdok adu security gi camera da uba phangkhe Madhya Pradesh ke Banwar Kon area da thogdok adu thokibane Ayush na horn khonglaga nupa macha sing adu lambi fana bakhangan khe Ayush motorcycle amada mamanaba magalakibane makoi masel gi marakta marai yanarakpada ge miyoi amana two wheeler da tanaraklaga Ayush pu thangna thinkhe CCTV gi footage adu da motorcycle adu gi maning da tongleba Ayush ta thangna thillaba matungda nupa macha taruk adu sen khibagi saktam uba phange Ayush khudakta hospital da pukhatuna laikana khe adubu mahak laikana bangamdana laikhidre thogdok adu da senari ba miyoi taruk adu fakhibaga loinana makoi gi mathakta mihatpagi charge tawkhre haire aroi bada tabi diba pumnamak pu thagachare